Kanglei News ki ayuki pao mineng THABIRIBA pumnamapu Roma ilangbamna ikoknona khurumjari. Kuki khulai paibasingna Latingkhan Mahabasti Bazar da laiba farmhouse ani amangata thohalambada natana Potchei chinghuduna pukre. Manipur da thokliba lana sigi akanba chaiteng Jiribam district ki praja singna fangluraba matung matam khara pandaba thodok sing thokludraba matung Kuki khulai paibasingna Jiribam gi Jairon pokpi amadi Latingkhan Mahabasti Bazar da laiba farmhouse ani amangata thohalamlaga loinana Potchei kayasu huduna pukre hairi. Hiram asigi matangda pause asina phangba pawgi matung inadi Kuki khulai paibasingna amangata thohalamlaba farmhouse sing adu Kuki singna mamang chahi gi June 3 ta nungthil pung 3 taba matamda Kuki singna masagi farm dagi fatuna pukraba matung minungsi leitana hatpi khraba Jiribam dagi Soibam Charkumar singhagini hairi. Pawasina hai ngarang ayu pung 10:45 rom taba matamda Latingkhan Mahabasti Bazar da laiba farmhouse thugairaga loinana mafam aduda thamba Potchei sing huranduna pokibaga loinana farm aduda thaba kwa pambi singsu yantatuna mahalangkibani hairi. Farmhouse adu paka oina thoina amangata thokide ka aduda thamba TV yauna pukraba matung Kangthol amadi Firol Chingmai Tharamki hairi. Thodok asi thoi haibagi pau phangbadagi police amadi CRPF ki kangbu changchinduna yengsinkhre hairi. Bisnupur district ki Agejang Chingkhongda operation chathabada khulai kya fagatkhre. Security ki kangbuna Manipur gi sing amasung tampaki tongan ba mafamda chatharakpa operation gi matung chana ngasi ayu pung 10:45 taba matamda Bisnupur district police SP gi lising makhada additional SP Upasna lusingduna police station asigi CDO sing kuntra humdoi suba Assam Rifles amadi nipan suba CRPF battalion gi apunba combined force asina SDC oinam yauna chathakiba combined operation da khulai kamrum phagatba ngamle hairi. JDU gi MLA manga gi final hearing judgment reserve tawkre. JDU gi MLA manga gi final hearing speaker gi tribunal da ngasi ayu pung 12 rom dagi satakre. Final hearing adu gi judgment speaker gi tribunal da reserve tawduna thangkre. 10 schedule ki makada disqualification ki case mayoknariba JDU gi MLA manga dudi Thangmaiban Assembly Constitution gi MLA KS Joygisan Timaikun Assembly Constitution gi MLA Ngursanglur Sanate Jiribam Assembly Constitution gi MLA MD Asabuddin Wangkai Assembly Constitution gi MLA Thangjam Arun Kumar amasung Churchanpur Assembly Constitution gi MLA LM Kauteni ngasi gi hearing adugi matangda speaker gi council oriba M Bupendana JDU dagi BJP da tangkraba MLA manga gi matangda ngasi maksu speaker gi tribunal da disqualification tawbinaba oiba zero pisinkhre. Inkumda 2022 dagi thakiba petition asi speaker na athuba matamda achumba while chatharakani haibagi thajaba lei MLA manga gi hearing asina final ori haiki. Arambai Tengol gi PRO Robin Mangang khwarakpamdagi update khara lokajage hojik thokliba lana si loisinbagi option amakak lei madudi MOIDA India amadi Manipur government ani mangna free thariba sigumna Meitei da THABIRO aduga moina ikhoida attack tawrakpa aikoina moida attack tawbadasu karimta tawbiraktaba adu oiragadi lana si yamduna loisingani adu hekna trikai khulngakpa lising parasu nafu taroglasu landi sokloi loiroi hena awaba phibam lakani chara henduna sinagani changnabadi yaroi. Prithibi masel ani thokna kairakpa yabagi akiba chawna lairakpadagi malengi scientist singna nungsatinakre. Taibang miyoibana lairiba amata ngaireba art malem Prithibi asi masel ani thokna kairakpa yabagi akiba chawna lairakpadagi malengi scientist sing khamthengna nungsatinakre hairi. Report achi matung ina art khilainungda sahi crore kunlongi mamangdagi samudragi ironungda lairiba plate mantle raktuna lupthakibaga loinana laithaki lebak singda makhatamna nomagi asumak lepa leitana chingthari maramaduna chawrakna kilometer 3 dagina 3 fawba luna achauba sab amagum lairakpadagi malem Prithibi asi ani thokna kairakadra haibagi achauba chingnaba adu lairakibani. Facebook page tagi update khara lokachage molham hairiba jaga asida BSF Singga Kuki khulai paiba Singga puna laiminabagi mami ama ningtam yawal lanmi dagi update khara lokachage amabu oire pandamde amatani aikhoi ima leibakini UNLF MPA PLA RPF KYKL PRIPA KCP mayamna lana ubinu aikhoi amatani puna hingminai.